ngasi numoida wairam phongkiba tongan tongan manipuri siphongsing amasung thokiba thawdo wathok dagi maruibi I pausing mayamna thamjagi hanbada kanglai pakhi maira dagi lokosaraga mapal dagi sanglakpa koki militant singa su tawnaba yaroi tawnage hairaga India gi mafam amada tawnabi yu kokomi salibasai English singaniga kunga mari ki August kunga mathoida North Eastern Council gi Vision 2047 da Ship of Manipur haina Yorambadu Mataukrama Yoram Libano Habigi Matanga Manipur Lengang Inquiry Committee Siem the Numit Mangani Manung the Masakang Laga Ain Gave Tabak Lakotravati Koko Min Akan Mukong Sanction Lagani Hina Manipur Lengak Takanki Adobu Hiramasigi Matan Manipur Lengaki Makedi Minister na Donor Minister Zayoti Raditya Sindia Siethadro Khan Kraina Kokomida Manipur Lengaki Makedi Ayibasi role Tarakuna Kangalakpadegi Kokomina Sanction Gani Hina Toramba Kongzang and Dohandokle Mapal the Salpakoki militant singer su Taunabi Yaroi Taunagi Hairaga India gi Mapam Amada Taunabio Maduna Travadi Lebak Miam Kusamaraga Akan Mokongzang Sanction Lagani Hina Kokomigi coordinator Toksam Samendruananga Sintil Kokomig office the Pangtupa Paumi Singer Unabama the Fondokre Mana Makatana Paumis in the Fondokibadi, how keep August Kungamatoida, NEC, Vision 2047 da, sin instead of Manipur Haini Yorambadu, Mataukramna, Lalam Libano, Tawangasi the Natana, Impal International Airport, Kuki Singna, Lamka Hain Hapsilamba, More the Laiva to one Balaikai, Kuki Londa Mamington Jilamba, Laimram the Lady Sidu woman the Imol Singba, Purup Sing, miyoi Singi, Adar Kat Kuki Haina Haptravati, Napsagi Sing. Sakna singba pi the bigi tabakuki sing sataki hairiba aranba thawong sing sithiga na Manipur government na inquiry committee ama semgadabani maru oina NEC Vision 2047 da sin state Manipur haibasi sugya yofam thoktabani adubu makata na sin state of Manipur haina yoramba du inquiry committee ama semduna makata na thejinbiyo loinana asiguma thawong asi makata na thoktana ba Manipur lenga na section biyo thawong asi India ki khusem gi plot ama oina sa tharakpa mali masi amuhana India lenga na tawruidabani hainasu mahakna fongdoki Koki militant singer sanariba suspension of operations su review tawbagi matangna state lenga na lawkiba wareb adu center ga khanabagi mamitare haina Manipur lenga na fongdokre masimak apaba khongthangni haina kokomina lawi adubo kokomi gi oinadi koki militant singer su sungtaw tofom thokte Manipur da mapal dagi sanglakpa sin koki militant singer su tawna fam thokte Tauge Hargasu India gi mafam amar tawbiyo Manipur tawrakpa tarabadi kokomi lewak miyam kusamna duna makal makakagi khongjang sangshinanaba shem saraki Koki militant sing matawkram na hawraki tholaki haibisi India gi miyam amati malemgi miyam na yamna muna khangi loinana su tawnariba si punna Koki militants group kunga mangani makhoi asi kadai digi laklaga matawkram na pusilaklaga Manipur su tawnakibano makhoi gi Indian army ge khut thoknakiba lekhibra Koki militants na Manipur sanlaga Manipur gi tampaki singda leislaga makhoina irang hawrakhibani haiba khangi su haibesidi nakal muknaba arm conflict tholakma matamda ground rule ama semlaga nomai kapnarosi wari sanaraga yasinabada lakadabani adubo Koki militant singa nomai sungkap kapna dana matawkramna su tawnagadoribano masigi mathakta makhoi Myanmar dagi Bangladesh ta maning tamba laiwa ama semnaba lalhauramba sing ngaktani makhoi bu Manipur puslaklaga su tawnaba haibasi aduki matik phajadabani masigi mathakta makhoi na Manipur gi mathakta landa halaga India government na yengduno leiribasi Manipur si India government gi saruk amani haina laudabani masigi mathakta Manipur State Assembly na sugi ground rule thugaibagi damak withdraw tawre haibada India government na handriba si yamna lali Manipur su BJP lengani India su BJP lengana session tawribani maduna Manipur lengana lawrakpa wapamadu India lengana su yapam thokani hiramasigi matang da geopolitics sathaba manbagi thawong olakpasi kokomin nuaiti loinana foreign militant sing India government ge wa khanarga su review tawgani haibisi Manipur lengaktigi makhoini hena lumna lawi haiba takani maduna mapalagi sanglakpa Koki militant sing su review tawbagi khongjang si withdraw tawdrabadi kokomin lebak miyam ge kusamnaduna makhal makhagi akan makhongthang sangsingani haina supungdokhi atopa pawmana sector khulngakpa singdagi commando na khulai nipan phatkre khulngakpa ama phaduna puna bahona bada maira pai bisna mulhore
ngasi ayo pung 12 makhairom taba matamna lamlai kendragi manung sanba sekta awang laikai ki khulnga ku khunja sing Sijinaba khulai sing Manipur Police Commando gi team ama laktuna fogatkre khulnga pa miyo ma phaduna puna ba honabadagi laikai mera pai wisna mulhaure hadi pausna ai commando gi kangbu ama lakpaga loinana sekta awang laikai da sekta museum gi khathang musaruk khulnga pa singna lairiba mafam singa madi yum khara question duna coming operations ataki loinana mafam adura lairamba khulnga pa singna sijinaba nongmai nipan bulletproof jacket na singba fogatki loinana khulngak pani haiba miyu amasu phaduna khulai sing atuga loinana puna bonaki tanja adura laikai maira paibi sing akan bi horoki electric post khingduna laikai miam tholakpadigi irang adu sauthoraktuna commando na phaduna puna bo honaba miyu edu commando gi makhutagi bunki adubu khulngak pasingdagi fogat kibani haiba khulai sing adu commando gi team na puraga mafam adu risaki Masagi matuna miyam gi irang amuk ke hena kan khalaki loinana sekta da leidiba miyam na sekta outpost thamjinki phagat khiba khulai sing pithur au natrabadi commando gi outpost adu mai thagani haina miyam loksinki miyam gi iho do laksinana bo hona bada police ki mekeri gi miyam na tear gas shell kya kapsinduna control to na bo honaki saira sida Imphal East District SP na lusingba CDO gari yangkhairom thaudok thokphom da thomjelaktuna miyam gi irang adu laksinana ba honaki sairak tuda sekta ga thangna leiriba khul singhai badi khauksang khong huidrom amadi punomom na singba mafam singdagi masing yamlaba maira paibi nupi sing thulaktuna Imphal East District ki SP na leiriba mafam adu thomjelaki masidagi miyam gi irang hena kan khalakpa haiba adu oikhi miyam na khulnga ku singdagi fogat khiba khulai sing adu puraktrabadi SP amadi police sing satpa yaroi haiduna question laga thamki loina imung khudingi maira paibi amamam tholakadabani haina lauthoki sera adura Imphal East District ki SP amadi atai policing mafam adurigi hankibaga loinana hankibaga miyamna apan mamata pikidi masigi matungna sekta maya lekai commando complex maya da miyam goi pamipam ama pangthoki mifam adura kari warep laukibagi haibadudi pausiation na phangmangamdri atopa paomana PMJDY na mapangal kanba finance influence ki asawi iho ama sagatpa ngamle Chief Minister PMJDY na leva asigi yum kya da sel thungi asauba ngaklo ama piba ngamle haina Manipur gi Chief Minister N Birena ma ki X account phongdorakli CM gi account thagalakpa borol sina makha taribadi PMJDY implement tawkiba sahi tara surakli masina hawkiba sahi yankai ghumdo yeshita India gi miyoi crore yankai ghumdo henmana Pradhan Mantri Jan Dhan Yojana account hangduna banking system da anauba mayol ama hangduna mayol ama hunduna leva asigi miyambu sil tungi phibam phagat hanbaga loinana mapangal kanba finance influence ki asobi iho ama sakatpa ngamle mission asina laita lairaba singi saving yokhatuna thangamle loinana masing thingamdraba imung kya gi sel tungi phibam safogat ngamle PMJDY malemda khwaidagi saw financial institute scheme ama oiba ngamle scheme asina konsiliba beneficiary masing asi malemgi atopa leba khragi misingdagi heli asigomba lemjaningai oirabi scheme asi Prime Minister Narendra Modi gi kathokpa amadi asan mamiyenga loinana paikhalak pathaba asi mai pakpanaki hiram asigi matangna Union Finance Minister Sitaramani na phongdokibadi scheme asigi makhada miyoi crore yankai go humdo henmana banking system da Yorak Paus na lupa crore saniga kuntra deposit balance banking da leire Pradhan Mantri Jan Dhan Yojana siga iroina na lupa crore kuntra ga taruk henbagi senpam sel tingdana rupe card sing issue ta honkre masina lupa crore anigi accident insurance kudong sabas pangali scheme asigi makhara bank account hangbagi natragana maintenance charge amata lawbu su leite han phongtoki Panmayabadi Pradhan Mantri Jan Dhan Yojana si inkumja lisinganiga taraga marigi August kungani panda Prime Minister Narendra Modi na haudoktuna laita lairaba imung singi sel tungi phibam phagat hananaba haudokibani atopa paomana Ziribam Horticulture Office ta karmasari amakhakta ngairi Ziribam District ki tuan ba mafam singda lairiba Manipur Sarkar gi masa loisang sing ayamba laifam thokpa karmasari sing mapung phana laitabadagi loisang amamam oibagi pangthokpam thokpa mathau pangthoktana leiba loising amamam oire Ziribam District Headquarter ki Manipur lenga ki Vidyanagar leiriba Horticulture and Soil Conservation ki makhara pangthokliba horticulture loising asisu mapu pandabaga manana leire pausesna phangwa pau gi matung inadi hairiba horticulture and soil conservation ki masa loising asida hauji Cash Development Officer CDO oina thaupuribi nupi officer asi khaktam ngaire nupi officer asidi mathau masak khangna thabak pangthokpana maramoiduna
matam sana office asida sang nain aduma karakli adubu yamna ngaklibadi mathak thongba amadi makha thaba karmasari amata office karaktabana office asina pangthokpam thokpa thabak amata pangthoktuna leiri haidi panba yabari jeribamda leiriba horticulture loising asina district asida cash not farm linkhatuna pothok marang kaina pothokna ba thabak pekhatkadabani adubu hauji jeribam district asida cash not ki farm amata leitabaga loinana cash not ki pothoksu pothokba ngamdre loinana horticulture की ओइबा पोथोक्सिंग पोथोकनबगी थाबकसु पैखतना मतम कोइन ऑफिस असि ममिंगतगी ओन लेरखली यामना ngakhlibadi hauzik masaroisang asigi कर्मचारी के ऑफिस करक्तरिबसी था सुरक्प मतुंग तांग अमगदगी तरा फावगी मनुंगददी तोलप लौनबगी दमकत ऑफिस ता अमक कानरई हाइदिबसिनी अतोप पावमना सिंगमैरोंग द लैब ऑयल पंप अमदा थाव थाबा लाकप पेट्रोल टैंकर अमदा थाव लीटर लिसिंग अमग समरी गो हुमद्रा गो हुमदै वालंबदगी इरांग थोखरे हौजिक मणिपुर मियामना पेट्रोल फंगबगी अवाब मयुनरिंग सेरा सिदा ngasi सिंगमैरोंग द लैब ऑयल पंप अमदा थाव थाबा लाकपदा पेट्रोल टैंकर अमदा लीटर लिसिंग अमग समरी गो हुमद्रा गो हुमदै वालंबदगी सिंगमैरोंग द इरांग थोखरे हाइदि ngasi सिंगमैरोंग खोंगनांग अनि करक्ता लैब यूनाइटेड ब्रदर्स पेट्रोल पंप द CAFNPD na allocation pirako petrol liter lising nipan gi tanker registration number MN01841 ena petrol thaba lakpada petrol liter lising amaga samri go humdra go humdoi watlambadagi petrol adu thahandana muk malom oil depot halnkre hiramasugi matang Manipur Petroleum Dealers Fraternity gi convener RK Prakash na phungdukta petrol tanker asi malom dagi ngarang pam ahum da thau thaba lakibani ngarang irilbung Takotara libe ebetombi oil pump amadi songbum FCI godown manakta libe oil pump da thau tharaba matung ase ayuk pung marirom tabada singmairong da liba United Brothers Petrol Pump da petrol thaba lakpada petrol adu olubda liter lising amag samri go humdra go humdai golama thingraki mana hai miyam amad lengana petrol pump sing da dealer sing da black da yole haidibadu miyoi khrana torambi hai ngasigi thaudo asina takpadi mangliba petrol liter lising amaga samri go humdra go humdai asigi miyoi kharaga manaraga black da soiduna yonthoklam boigani hiramsigi matang lainga ki mari leinaba authority singa thijin biyoiki thaudo asigi pau phangbri lampel police ki timam laktuna FIR ama su lokotuna thijin ba hokre hari atopa pau mana bom thamlambagi wakat mi pham satakre haukiba august kunga manga gi numidang pung mapan makhairom taba matamda Hana Salagi Board of Director Member Oiramba Impal Gila Lambung Takhilamam Lekai de Leba Urembam Brojendro say Yankagamari Apopole Kitrabuai Ahanzaugi Yumda Masakang the Singna bomb Tamzin Akiakang Pirambaki Mayuktanga Lekai to the Labor Community Holder Myra Pai Vision of Wakat Mi Pampamcre Wakat Mi Pamadura Lalambung Takilamam Lekai Myra Pai Vision Gimo Chiladuna Nandara Nikaubi Myra Pai Bimana Fundu Kibata Yumlak the bomb Tamzilamba Yaning Yaning the Bamadipi and the Vakia later Sugari Shana than Warishin Purna Bohona Viomati Karibaram get the bomb Tamnamano Haiba Adusu Miam Kang Singdo Piumia Miambo Akia Kang Pibi Tawasi Matunda Muhana Taubiganaki Atopapa Madana Lamza Tangbu warning Torokli Kuki Village Volunteer KBP Singi Maike Digi Michael Lamzathang Hawkip Masagi maral yazanaba madi Masagi lisa semdongnaba akanba warning tawkre hari Kuki Village Volunteer KBB singna social media ra thagalakiba post amada Michael Lamzathang Hawkippu Masagi maral semtoktrabadi serak pigani haina palli hari atopa paw amadana sel gi demand gi mayuk governments polytechnic ki mahairoi amadi ozasnu wakat mifam satakre mazakang daba khulai paiba tuan ba lup singna Tuan Balenga ki loisang singamadi karbar toriba miyoi singda puba thangba ngamloidaba sel gi demand tobagi mayukta miyamna khongjang sanction ba leptri ngasisu lampel police station ki manung sanba tagiel da leiba governments polytechnic ki faculty staff amadi mahairoi singna puba thangba ngamloidaba sel gi demand tobigano haina mai sangasi gi gate manak wakat khongjang sanction kre wakat khongjang adu saruk yakiba mahairoi amadi oja singna Mahi Sangda sel gi demand tauba si kudak da handok piu haiba wapam phongdoraki atopa paw mana kangla paw digi lokosaraga Iraq na bada angang ani siri yamna thamoi sokngai oiba thaudo amada pukminaba masil manaw ani swimming pool da iroiduna sanamina bada Iraq na duna lekkanaba ngamdana laikidri hairiba thaudo singara nungtil pung marirom tabada Susampur PS ki manungsanba Kuki Inpi Office manakta leiba swimming pool amada thokibani laikhidraba anga ani eduri Susampur district ki Birsagar tuibongdagi hamin thang kaupa amagi sahi mapan ngariba masanupa kangau rel sahi mapan amasum lelai sung sahi teret kaupa masin manawni
ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤꯌꯥꯝꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗꯒꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯂꯩꯈꯠꯅꯅꯕ ꯍꯣꯠꯅꯕꯗ ꯂꯩꯈꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯍꯧꯂꯨꯞ ꯑꯃꯒꯤ ꯃꯤꯡꯗ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯑꯃ ꯑꯦ.ꯇꯤ. ꯕꯤꯁꯅꯨꯄꯨꯔꯅ ꯐꯒꯠꯈ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯀꯩꯊꯦꯜꯗꯒꯤ ꯈꯧꯄꯨꯝ ꯆꯠꯄ ꯂꯝꯕꯤꯗ ꯂꯍꯧꯂꯨꯞ ꯑꯃꯒꯤ ꯃꯤꯡꯗ ꯄꯣꯠ ꯄꯨꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯕꯤꯁꯅꯨꯄꯨꯔꯒꯤ QRT ꯇꯤꯝ ꯑꯃꯅ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯕꯤꯁꯅꯨꯄꯨꯔ ꯀꯩꯊꯦꯜꯗꯒꯤ ꯆꯪꯕ ꯈꯧꯄꯨꯝ ꯆꯠꯄ ꯂꯝꯕꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯂꯍꯧꯂꯨꯞ ꯑꯃꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯠ ꯄꯨꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯔꯤꯁꯤꯞ ꯕꯨꯛ ꯁꯤꯖꯤꯟꯅꯔꯒ ꯁꯦꯜ ꯈꯥꯏꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯕꯤꯁꯅꯨꯄꯨꯔ QRT ꯇꯤꯝꯅ ꯐꯪꯈꯤ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯕꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯕꯤꯁꯅꯨꯄꯨꯔꯅ ꯁꯦꯟꯅꯔꯒ ꯂꯥꯛꯄꯗꯨꯅ ꯍꯧꯈꯤꯕ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1.5 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯁꯦꯜ ꯈꯥꯏꯕꯗ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ QRTꯅ ꯐꯥꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯕꯤꯁꯅꯨꯄꯨꯔ ꯑꯋꯥꯡ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 1ꯗꯒꯤ ꯕꯨꯡꯕꯝ ꯕꯤꯁꯣꯔꯖꯤ ꯆꯍꯤ 29 CI ꯁꯅꯥꯇꯣꯝꯕ ꯀꯧꯏ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯋꯥꯈꯜ ꯇꯥꯍꯜꯂꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯨꯄꯤꯂꯥꯜꯒꯤ ꯅꯤꯡꯁꯤꯡ ꯃꯤꯇꯝ ꯑꯃꯗꯤ ꯂꯝꯌꯥꯟꯕꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝ ꯈꯤꯟꯅꯅꯕ ꯑꯣꯔꯦꯛ ꯌꯨꯝ ꯇꯝꯈ꯭ꯔꯦ꯫ ꯉꯁꯤ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏꯗ ꯈꯨꯟꯗꯥꯕ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯈꯪꯍꯟꯅꯅꯕ ꯑꯃꯗꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯦꯇ꯭ꯔiotic Writers Forum PAWF ꯃꯅꯤꯄꯨꯔꯒ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟꯁ ꯂꯤꯇꯔꯦꯔꯤ ꯑꯦꯟड ꯀꯜꯆꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯣꯖꯥꯏꯒ ꯈꯨꯠꯁꯝꯅꯔꯒ ꯍꯣꯖꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯑꯊꯧꯕ ꯊꯧꯅꯥ ꯎꯠꯄ ꯅꯨꯄꯤꯂꯥꯜꯒꯤ ꯅꯤꯡꯁꯤꯡ ꯃꯤꯇꯝ ꯑꯃꯗꯤ ꯂꯝꯌꯥꯟꯕꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝ ꯑꯃ ꯈꯤꯜꯂꯕ ꯑꯣꯔꯦꯛ ꯌꯨꯝ ꯇꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯒꯣꯕꯤꯟꯗꯄꯨꯔꯗ ꯂꯩꯕ ꯊꯝꯕꯥꯜ ꯔꯥꯏꯖꯤꯡ ꯀ꯭ꯂꯕ ꯍꯣꯖꯥꯏ ꯑꯃꯗꯤ ꯅꯟꯗꯄꯨꯔꯗ ꯂꯩꯕ ꯅꯟꯗꯄꯨꯔ ꯄꯣꯄꯨꯂꯔ ꯀ꯭ꯂꯕ ꯑꯃꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯍꯣꯖꯥꯏꯗ ꯐꯣꯔꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯥꯎꯔꯦꯝꯕꯝ ꯈꯝꯕ ꯂꯨꯋꯥꯡ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝ ꯑꯅꯤꯅ ꯂꯨꯆꯤꯡꯗꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯅꯨꯄꯤꯂꯥꯜꯗ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯛꯈꯪꯕ ꯑꯣꯏꯅ ꯅꯨꯄꯤꯂꯥꯜꯒꯤ ꯅꯤꯡꯁꯤꯡ ꯃꯤꯇꯝ ꯈꯤꯟꯅꯅꯕ ꯊꯝꯕꯥꯜ ꯔꯥꯏꯖꯤꯡ ꯀ꯭ꯂꯕꯀꯤ ꯒ꯭ꯔꯥꯎꯟꯗ ꯑꯣꯔꯦꯛ ꯌꯨꯝ ꯇꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ꯫